मैम कोई हजिक सिंजमई पार्किंग दा लेजरी सिंजमई कैथेल हारगसु खंगनबिबा अदुगा मयामना अदुम सिंजमई हाइबदी कांचीपुर रोमदगी लाकपदा कोई सिंजमई पार्किंग योबो मफमदो अदु लेजरीबा हजिकसे मयाम कोई सजीबु थानिको सजीबु थासिदा मचल ओइबा मची ओइबा अमदी नुपी ओइबा सिंगना हाइतारे मरुइना कोई मणिपुरदा चनबी अम ओइना मबुंग मपासिंग अमदी युंगी अहल मरुइना नुपा ओइबा सिंगदको नुपी ओइबा सिंग सुम खर खर दुम पिना बसुम थेंगाजे दु नुपा ओइबा सिंगदा नुपा ओइबा सिंगदा सु दुम खर खर मतेंग से दुम खर खर पांगबगी सिस्टम अमा अदुम कोई इपाइपु हक्तगी चनदु दुम लाइग्रिबा अदु लांजिलक पसिंगि खुदोल हाइदना सिंगमई पार्किंग दा होजिकसे लाइब्रेरी बा मयाम सिदा कोइगी पोचै मयाम योनबा हौरेको मयाम से लाउरैबा सिंगसु तामिना से दुगा मयामना लाउरिबा सिंगसे ताबिरगा दुगी थमोइदा करी फाउबियु नो हाइबदो ताबिरगा शेयर तक तौबियु को कनबिनबा हाइगदबा खोंया उफुलदगी हेना तोलबा पुंसिगुम छाजबा पोट खरा लेंबान तत्प मखै योनुना एखोयगी पुंसिगी लाइबा लेपना होनारी इचाना कदोमदा इपुरोइबना कदोमदा उट ओलहौरबा युमफमदुना करम मओंदा करम मतमदा इसागी युमफमदा हनबा ngamgani नुपी मना मामा मना हिंबकी खोंचत कायरबदा लमुकनरबदा वाखल असे रिलीफ गेमगी चरुगी मोपाक मथक्ता पिरांग चोलबा माइथोंग लोइनना मोन खांगना अहिंगी मतमदा करी खलमगनी अवाबा खांगलिबा पुंसी कनादनो अखोइगी वाखतफम अवाबसे खांगना खांगना नुंसिरबा युमफम अदो थादोकलंबा नुमित अदो अदुमक निंसिंगी थवाई बुकोंदोना चलखिबा मिकुपसिंग कावबंगमदे नुंसीना साजबा नुंसीना लोइजबा सासन कयाना अखोइबु येंगदुना लेहौबा युमफम अदु कन्ननबा लानफमसिंग अदुबु नागनबा लान होबा लेकाइगे इबुंग इफवासिंग मखोइ सिंगुना करम लेलिबा खल्लुबदा कुमंगले इपुरोइबना माइके कदोमदा इसाना मफम कदाइदा मतम माना पोदुना कुमोन कुमजा फारकले सजिबु थाना लाकपदा मैतै अखोइगी चटनबिना लाल असिना लोइरबगुम मपाम लमदमदा लेहौबा मखुरा मतोल मबुंग मौपा मनम मच्ची कयादा कुमगी खुदै अमतंग फी अमतंग ओइरबसु चैरावबगिनि हाइदुना सोइदना मकी थेनबा चटनगनी युंगी लाइनिंग थौदा अथेन पोट कत्तुना तरा मथेल सोइदन चानगनी इमुंग खुदिंदा तरा चा खाउना चादुना सजिबु चैरावबा पांथोकनगनी अदुबु लानफम नांलिबा खुंगंगी ममासिंग रिलीफ गेम सिंग लेरिबा ममासिंग करीना पाखुम पीगनी अखोई नुपीनी ममानी अखोई सोइदन मकी अखोई खुंगंगदुदा चटकनी लंगला अमतंग ओइरबसु इबुंग इफवासिंगदा पीरुगनी ngaside अखोई न साजबा पोथोकसिंग लेपाक मियाम खुदोल तमजरी पतरे चेंजा खरदुना ngamjaba amatang oirabasu akhoi khungangi ibung ipwasingda piba chatsake he sajibu sairauba nangbu nungsina okchaduna ipam lamdamda soidana chatsake singjamai kaithelda soidana lakpio tarik taraga mathoi amadi taraga nithoi ayuk pung taruktagi hauraga numidang phauba manipur gi tongan tongan ba relief camp singda लेरिबा इनमेट सिंग साबा पोलम सिंग लेपाक मियाम दु योनजरगा सजिबु चैराव बगी दमक्ता मबुंग मौपा सिंग मफमदा चटननबगी तंजा पिबियो लेपाक मियामना नुंसिबियो सोइदना लाकबियो पोलम अमममतंग ओइरबसु लेबिदुना अखोइबु हिंगनबियो हाइना हन्ना हन्ना खुरुमजरी अमुक्तंग थाबिरो सिमी Namo, namo sa. How's it going? Tanga thabi repeat ang tanga tawbiro. Play ang tanga tawbiro. Lep kreba. May ang hojik sida imama akoy read kanogi GP number ma akoy na pin tawdari se. Si ima se hojik thanga relief camp dalay bani mahak se cancer na ragalay ba. Ado cancer na alay ba si may am kulay ng agadi pagadoy ne ba.
ꯑꯗꯣ ꯃꯌꯥꯝꯒꯤ ꯈꯔ ꯑꯉꯝꯕ ꯂꯨꯄꯥ 5-10 ꯑꯣꯏꯔꯁꯨ 50-100 ꯑꯣꯏꯔꯁꯨ ꯑꯉꯝꯕꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ ꯁꯤꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝꯁꯤꯡꯗꯨꯅ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄ꯭ꯔꯣꯐꯤꯠ ꯈꯔꯗꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯊꯥꯡꯒ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯏꯃꯥ ꯑꯩꯁ ꯃꯅꯤ ꯑꯃꯗꯤ ꯕꯤ ꯋꯥꯏꯐ ꯑꯣꯐ ꯑꯩꯁ ꯑꯉꯧ ꯁꯅꯥꯁꯤꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯃꯤꯔꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯤꯕ ꯂꯝꯗꯝꯁꯤꯒꯤ ꯆꯤꯡꯗꯣꯜ ꯃꯥꯄꯜꯒꯤ ꯆꯤꯡꯃꯥꯏ ꯅꯥꯄꯣꯝꯗ ꯆꯤꯡꯌꯥꯒꯤ ꯆꯤꯗꯥꯏꯗ ꯄꯥꯃꯦꯜꯒꯤ ꯎꯈꯥꯗ ꯏꯐꯨꯔꯨꯞꯁꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯅꯅꯕ ꯂꯥꯜ ꯉꯥꯛꯄ ꯆꯠꯈꯤꯕ ꯂꯝꯗꯝꯁꯤꯒꯤ ꯏꯆꯥ ꯀꯌꯥ ꯄꯂꯦꯝ ꯃꯃꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯆꯦ ꯃꯆꯜ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯥꯅꯧ ꯃꯅꯦ ꯃꯆꯥꯕꯨ ꯍꯤꯗꯥꯏ ꯄꯤꯔꯝꯂꯒ ꯂꯥꯜ ꯉꯥꯛꯄ ꯆꯠꯈꯤꯕ ꯂꯣꯏꯗꯥꯝ ꯊꯥꯁꯤ ꯌꯥꯝꯂꯛꯂꯤ ꯀꯨꯝꯖꯥ ꯀꯨꯃꯣꯜ ꯐꯥꯔꯛꯀꯗꯧꯔꯤ ꯄꯂꯦꯝ ꯃꯃꯥ ꯀꯌꯥꯅ ꯏꯆꯥꯁꯤꯡꯅ ꯂꯥꯟꯐꯝꯗꯒꯤ ꯍꯜꯂꯛꯂꯒ ꯆꯥꯅꯅꯕ ꯇꯔꯥ ꯆꯌꯣꯜ ꯌꯣꯝꯂꯛꯄ ꯀꯨꯝꯁꯤꯡ ꯀꯨꯝꯖꯥ ꯐꯥꯔꯛꯀꯗꯧꯔꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯅ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯅꯨꯡꯁꯤꯅ ꯀꯞꯂꯛꯂꯤ ꯁꯨꯛꯂꯕ ꯆꯤꯡꯌꯥꯒꯤ ꯄꯥꯃꯦꯜꯒꯤ ꯎꯈꯥꯗ ꯅꯈꯣꯏꯕꯨ ꯀꯔꯤ ꯆꯥꯔꯤꯗꯒꯤ ꯂꯣꯏꯗꯥꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯄꯂꯦꯝꯁꯤꯡꯅ ꯅꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯁꯅꯥ ꯁꯣꯔꯣꯛ ꯌꯥꯡꯕꯤ ꯊꯛꯇ ꯄꯣꯗꯣꯜ ꯃꯌꯥ ꯄꯥꯏꯗꯨꯅ ꯅꯈꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯌꯦ ꯀꯣꯀꯤꯁꯤꯡꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯃꯦ 3, 2023 ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯦ ꯃꯤꯅꯨꯡꯁꯤ ꯍꯩꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯣꯏꯅꯥꯏꯕꯒꯤ ꯄꯨꯟꯁꯤꯗ ꯋꯥꯅ ꯈꯥꯡꯉꯤ ꯃꯌꯨꯝ ꯃꯀꯩ ꯑꯣꯜꯍꯟꯕꯤꯈ꯭ꯔꯕ ꯂꯥꯟꯖꯦꯟꯅꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯂꯤ ꯑꯩꯈꯣꯏ ꯀꯅꯥꯗꯅꯣ ꯋꯥꯀꯠꯀꯗꯕ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯒꯗꯕ ꯈꯣꯡꯌꯥ ꯎꯐꯨꯜꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯕ ꯄꯨꯟꯁꯤꯒꯨꯝ ꯁꯥꯖꯕ ꯄꯣꯠ ꯈꯔ ꯂꯦꯡꯕꯥꯟ ꯇꯠꯄ ꯃꯈꯩ ꯌꯣꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯅꯅꯕ ꯍꯣꯠꯅꯔꯤ ꯏꯆꯥꯅ ꯀꯗꯣꯝꯗ ꯏꯄꯨꯔꯣꯏꯕꯅ ꯀꯗꯣꯝꯗ ꯑꯣꯜꯍꯧꯔꯕ ꯌꯨꯝꯐꯝꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯍꯌꯦꯡꯒ ꯑꯣꯏꯒꯗꯣꯏꯅꯤꯀꯣ 11ꯒ 12ꯒ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯆꯤꯡꯃꯩ ꯄꯥꯔꯀꯤꯡꯗ ꯍꯥꯡꯗꯣꯛꯆꯔꯤꯕ ꯑꯩꯈꯣꯏ ꯇꯦꯝꯄꯔꯦꯔꯤ ꯁ꯭ꯇꯣꯜꯁꯤꯡ ꯄꯣꯞ ꯑꯞ ꯁꯦꯜ ꯍꯥꯏꯖꯒꯦ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡꯒꯤ ꯈꯨꯗꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯄꯣꯞ ꯑꯞ ꯁꯦꯜ ꯑꯁꯤꯗ ꯃꯌꯥꯝꯅꯁꯨ ꯑꯗꯣꯝ ꯑꯗꯣꯝꯅ ꯂꯨꯄꯥ 50 ꯆꯥꯝꯃꯒꯤ ꯄꯣꯠ ꯑꯃꯃꯝꯇꯪ ꯂꯩꯕꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅ ꯄꯣꯠ ꯌꯣꯟꯕꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯃꯥ ꯀꯦꯟꯁꯔ ꯅꯥꯔꯤꯕ ꯀꯦꯟꯁꯔ ꯄꯦꯁꯦꯟ ꯑꯣꯏꯔꯤꯕ ꯏꯃꯥꯗꯨꯗ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯕ ꯂꯣꯏꯅꯅ ꯁꯖꯤꯕꯨꯒꯤ ꯈꯨꯗꯣꯜ ꯈꯔ ꯃꯈꯩꯗ ꯑꯣꯏꯔꯁꯨ ꯇꯝꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯜꯆꯦꯁꯤꯡꯁꯤꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡꯁꯤꯗ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯦꯛꯁꯤꯃꯝ ꯁꯄꯣꯔꯠ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯞ ꯑꯁꯤ ꯂꯧꯈꯠꯄꯤꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯕꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯌꯥꯝꯕꯁꯤꯡꯕꯨꯁꯨ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯞ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯉꯁꯤꯒꯤ ꯁ꯭ꯇꯣꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯄꯣꯠ ꯆꯩ ꯑꯉꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤꯃꯦꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩ ꯊꯝꯖꯕ ꯂꯣꯏꯅ ꯂꯥꯏꯕꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯁꯖꯤꯕꯨ ꯊꯥꯅ ꯂꯥꯛꯄꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ